Welcome to Real Voice. Germany amadi US na ngarang announce tawkre Ukraine the battle tanks tharagani. Germany na makoi gi ming chatpa Leopard 2 tank piroi hairambani adubu finally Western pangal laiba country singna taksin badagi yakre amasung ahan bo ina tank taramari German dagi Ukraine help ki damak tharagani. Masigi wafam ase thoki badagi Russia na haikre Western country sing directly lan asida involved oire amasung asidagi Russia gi attack su kangkat hankre ngarang nomidang phawbo gi paw matung ina Russia gi missile kaya matang web series kumna thajin bana Ukraine gi mafam kaya da amuk nei thok piri loinana misi mina su thokle side amada Germany na makoi gi Leopard tank taramari pisin ba aduga US ki side tagi Abrams tank kontra mathoi amasu pirani haikre masina loidri NATO country kharana su khuchu kholai pi bada lepna baga loinana United Kingdom na haiki makoi su Challenger tank 2 taramari piragani masigi mapangal leiraba tank singa se phanglabati Ukraine gi mapangal amuk helakani ngarang Russia gi khanghau daba missile attack ta mi taramathoi si ki masi Ukraine gi emergency service ki mapaw ne amarom da Russia gi anoba army group Wagner aduna phajana lanjangli Ukraine damasibu US na high criminal organization amani amarom the Reuters ki report matungina France amadi Italy su discussion chathari fighter jet khara Ukraine da supply tawbagi Ukraine na western countries sing da tank khatana fighter jet su demand tawi mateng gi tamak Russia bu at any cost ngamhan ba yati haibasigi strategy baikat poina Amarom the International Olympic Council na Russia mati Belarus ki sanroi singbu yauhan da bagi pau ama thorakli Russia ki player kaya international games ki event kaya ta pen tawkrabani Russia na makhoi gi Kinjal KH-47 hypersonic missile galoina na model kharagi missile yankhai manga kaptharaki maduda nifu tareti Ukraine force na intercept tawki hairi atai kharati pokhai ki amasung mioi taramathoi siki amasung taramathoi amana serious injury ki Russia ning han nabagi wa leitri amasung Ukraine gi kanglup su han ba leitri haina makhoi gi top official sing na phongdokli Norway Finland Germany US UK loina na NATO gi machin tumba country sing March ki aroi ba phawda makhoi gi tank sing Ukraine da supply tawna ba nagani amarom da Ukraine gi lan asibu hand help phangnaba America da kuchu khulai gi products sing hengat halli hairi Russia na hujik mak tawribe attack ase angak pagi masakni lan asina kari color puraktori ba hai betai hai bawai nom ki hena kangkhalak pugum tawri Israel troops singna Palestine gi meoi tarangarang hat kre thodok ase West Bank ki manung chanpa Jenin ko refugee camp ta thoki bani Israel singi against the matam purumak ta fight ke damak ready da lairaba Palestine gi lal holup maduda lai amasung attack torak lani chingna badagi Israel troops singna raid torak pani amasung Palestine gi meoi tara hatable maduda ahan nupi amasu yaukre Israel singa thengna bagi ready ta lairamba Palestinian lal holup adugi ming Al Aqsa Martyrs Brigade kawi masi Palestine political party Fatah kauba sina back to bani West Bank area da haukiba chahi 2022 da mioi changwa chatruk siki khuthokna bata Israel Palestine ki conflict ase loiba laini thajade sangsana loidri pau Shahrukh Khan ki Pathan film na record tawkre haina mapam khuding law khong dari hojik phaw da crore chama hena market tawkre amasung masidagi hena market tawrakhini hairi film asibu hieng lubomi khuding na super duper film ni angak pafangna nungai phajai hai Shahrukh Khan chahi yankhai helaba misakni adubu magi age asida puthorak pa action film asina amuk henna mabu real actor ni haihan kre Shahrukh Khan ki Pathan movie asida India da karioi ki masibu boycott tawgani yamna lakna ki Shahrukh Khan bu hat kani phau bahai ki mafam da protest chathaki mage poster kaya mai thaki Shahrukh Khan gi interview kaya tawki wahang kaya maun da hangki kanglup amana religion ki best wa ngang basu yauki adubu mana jati dharma khai daba thamdabagi mongda mayambu santi da hingmin nabagi miteng galoyana wa kaya hairakhi amasung finally magi film ase release tawre success ki record amaga amuk hinbang amkri Pathan movie asina Bharat ta chathari ba samajik amadi politics puning thijana utli hairi As you know, Pakistan handak news ki headlines yam namak discussion da laibani worldwide ta masi Pakistan ki chaukat pagi maram na tibat bakoi gi government gi economic downfall oibana public ta awaban nang kiba adu gi maram nani taseng na war re makoi yam na adu hojik kharap fare laibak kaya gi help la kre electric power da pi bangam nudre hojik situation kharap farak le adu pu makoi gi government employees singi salary da gi 10% deduct tawre amasung political
party the labor sing income the 15% deduct of the lepnari amorom the makoy prime minister Shahbaz Sharif na IMF ta fund kharapina badi proposed thamkibada response laki 2019 da $1.9 billion pi kibado madugi investigation ama chathagani aduga khanni amarom da goa da pangthokadaba mifam amata India na makoi gi prime minister natraga foreign minister Balawel Bhutto bu invite tauri wa kaya thamna bagidama. So thanks for watching.